अहानबदा मरोइबा पाउ demand khudimak politically settle tawpham yafam thoi ngasigi mirol na khara warbasu tungi mirol na nungai na leihona balambi semlamba mathau tai haina former chief minister nongthongba birena haikre amade manipur nungsi chanaba asida ayetpa piba aikhogi mi nataba manipur machet tanana basin ba myoising aikhoi punna lantheng minaduna maru fangna fuktatlaga langka kisi haina mla dr yumnam radesh shamna haikre Kurum jari, ICB pau meeting tapiri wapum nama putaram nok jari, pau santong pizare. Demand khudimak politically settle toba yafam thoi ngasigi mirol na khara warabasu tungi mirol na nungai na lehong na ba lambi semlamba mathau tai haina former chief minister nongthongbam birena phongtokre wafam asi Imphal East district ki manung chana leiriba laifam khunau maning laikai da Rajya Sabha MP local area development fund amasong MLA local area development fund gi makha da saba unity hall amasanga bagi thoram da Fongdoki Bane. Tauram Aduda Manipuri former Chief Minister Nongthongbam Biren Singh, Chief Guest the Aurora Club and Library ki President Ilam Ravindrona, Functional President Amasong, BJP Hengang Mandal ki President Jilana, Guest of Honor Oina Serugya Kibaga Loinana, the Aurora Club and Library ki Thomi Singh Amasong, Legai ki Mue Kiasu Serugya ki. Chief Guest Oina Serugya Kiba former Chief Minister Nongthongbam Birena, Ribbon Kaktuna Amasong, Inaugural Plate Maikum Hangdoktuna, Unity Hall Adu Miyam da Kusina ki. Tauram Aduga Mari Lenana, former Chief Minister Nongthongbam Birena makata na Fongdokibada, Hauzik Aikogi Lamdam Asida, Taxi Kasi Kangba, Masafaba Nahagi Masing Yamhanba Matautai, Mama Oibising na Lekagi Watok Macha Sing da Onsina Duna Laibagi Mahuta, Aikoi Punsina Duna, Laibaki Oiba Tabak Thoram Sing da Sarugyabana, Kanaba Fangani, Ngasi Aikoi na Tauriba Tabak Sing Asigi Mahay, Aikoi na Adumak Fangani, Jahi Kuntra Nifugi Mamang da border fencing Tobiram Labade, Ngasi Aikoi na Waribasi Waram Loy Fongdoke. Mahakna makhatana laibaki oiba wafam da emotion da thabak tawbagi mahuta ground reality da thabak tawbana fagani isagi kanaba khalaga politics tawrabade tungi mirol kanba ngamloi fongtoki asam da tama head by BJP na mai pa da ai koi na काम ko de to bai kana ka hoto ba na ya automatically set Bangladesh na la tu Sumai politically, going to settle the way out of Bengal, the Bangladesh, we get million and fight over that is in the party. The head Bengal, the may accepted the land under the border fencing happening by seen a big long down, like that is a thing. Why? I quite did I know how to talk. Unity के बारे में आसामी रमायला को unity के लिए मुझे खानवी रमुला emotion के साथ ground reality के साथ भी message almost 50% में solution बोला भी आया issue में यहाँ जो कुछ न्याय Manipur da leiriba yelhomi khudimak amana amabu mateng pangna duna leiminase aikhogi nungsi chanaba asida ayetpa piba aikhogi mina taba Manipur mache tanana basin ba myoising aikhoi punna lantheng mina duna marufangna fuktatuna langthoki si haina hianglam kendra gi MLA Dr Yunam Radeshamna fongdokre Women Development Sporting Committee langmaidong maning makhale kai na sinuna Youth Guidance Club langmaidong maning makhale kai mipun sangda committee sig ahanba foundation de pangthok pagaloinana MPSC na loba English ni kunni thogi exam da mai paglaglaba amade bosem kosem amade atai tungan bahiram kayada mithoi mihelaba mahiroi sing pukning thogat ke MLA na makhatana Manipur da chawkhat thawrang ki thabak purak ke hairaba miyam nungai fan lege haiba tarabade state asida santi hanjalak trip fawba chawkhat thawrang ki thabak amata purak pa yaroi miyam punna honaduna Manipur da mahusagi punsida hanjinna ba honaminasi haike Aikhoigi nuksi chanaba sida ayet piba aikhoigi mina taba kangu dudi aikoi punna lanthing si aikoi punna leminarga du madudi maru fanu dokisi puktok lesi lang tokisi tawu
येलो मी अखोई मैम मतम सांगमल्ले अखोइना हुजिक वारइसे तंगदु लेताद्रिसे अदना अखोई मणिपुर से साफनबा नुंगायाफो पुरंगनबा हानागी मतम लेबा यानबा लैरिबा नागरिक खुदिमकसे वाखल खंथबा पुनिंग फाथबा तुंगी चारोलगी दमक खलगा अखोई नुंसिनेना हिंबा मसिन मथौता National Youth Project NYP Manipur State Council gi General Assembly English ni kuntaruk ngasi Khangabok Part 1 khulakpam lekai deleba Lala Mandapta pangthokre Tawramaduda YK College Wangjing gi Principal Dr. Khundrakpam Jugindro NYP Manipur State Council gi President Yumnam Khogen ex Jila Parisad Member Khangabok Khundrakpam Ras Mohan Chingbana Athoba Mithunglen Singh oina serukya kibaga loinana atai Mui Singh su serukya ki National Youth Project ki founder Dr. SN Subarao ki photo da leisu katuna ikai khumnab utki amade leikidraba member singi mafamda minute ani tumina leptuna awaba phongdoki Dr. Basanta L Bijoy Kumar Singh amade KH Lila Chandra Singh NYA na NYP ki M and Object ki matangda resource person Singh oina wangang ki bathoram aduda NYP Manipur State Council ki office bearer Singh reformation toba or taking loba amade group discussion pangthoki thoram ka mari lenana principal Dr. KH Jugindrona Afaba leibak ama sembada youth sing na loriba thaudang kaya bu sing thabaga loinana youth sing na su maraibak maramdam gi yaifana ba thamoi sing na thabak tausi haina appeal tauki philosophy na hayam bata sahi hongphugi youth oijeningi sahi kontragi ahal oijening that means honging matanda youth may di hayaga thabak chumna tawrktaba akoina khangadabasi youth oiraga aigi lekai khongangi amada aigi jati gi thabak tawon matanda thamoi singa magi nigi papandam do lebagi damakta for the welfare of the country or state or aigi khongang adom da chalagadi apoi yamna mai pakpa chogo phangani Patriotic Writers Forum Manipur da Bangladesh ki Saknai Raba Ayi Bakabi AK Serambo Dr. Thiam Suresh Literary English ni kuntaruk pituna ikai khumna kre Agartala Press Club ta pangtho ki bathoram adugi chief guest oikiba Manipur Langthabal Kendra ki MLA Karam Shyamna mana adu lanthoki Forum ki President Naroibam Khamba Luwang Manipur Sahitya Parisad ki President L Birmangal Forum ki Patron Yai School Khwairakpam amasong Ketrimayo Madhabi gi sarugyaki Thoram aduda Bangladesh ki Manipuri Library and Research Center ki founder Anju Ayekpam amasong Ayekpam Bimol Busu Forum ki Maiketi ki kai khumna ki Thoram aduga mari lenana Athokpam Umabati ki Lairik ama phone ki Thoram aduda Megi tang ahumda yumfam oiraga Sairing Saidinaba Thoram su pangthoki All Manipur Recognized Private School Welfare Association Sindana Measure Public Examination in School Education Issues and Challenges Habi Hiramda Nongmagi Oiba Seminar Ama Sanjen Thongda Leba Manipur State Guest House da Pangthokre Thauram adu MU gi Dean of Student Welfare Oiramba Professor W Nabakumar na moderator oiki Seminar aduda Manipur College ki Retired Associate Professor Dr. Ilangbam Iboyaima Social Scientist Dr. Dhanabirilaishram MU gi Department of Anthropology ki Head Professor Dr. MC Arun, Kosem ki Controller of Examination Oiramba Ahong Sangbam Sukumar, Child Psychologist Dr. M. Nabakumar Mitay, MA Sociology Dr. KH Hilarina, Resource Person Oina Tongan ba topic singda wangang ki. Thauramga Mari Lenana, Association ki President Joy Kumana, Mahiroi Singh Achoba Exam Oiriba Metric Amade, Class 12 Exam Sing the Thingnari Bakudong Chadaba Amade, Awaba Singh Kokhalaga, Hena Fazaba Exam Ohena Pambai Puthokna Bathoramasi Senbane. Seminar Asigi Matungda Miyam Gatanaraga Exam Masak Fazahanaba, Mari Lenaba Singda Taksin Gani Haiki. Class 10 amadi 12 high exam sing asida tongan ba yengbada nungai tawa masak kaya tholpa sina marum orakanda high exam asida tongan ba la iba masig impact sing asi akoi teaching learning process sing soibra adiga mengi policy digi soibra exam conducting authority sing digi makoi negligence leibra high na sing bagi matang da kumna khanna nei narakanda maroi na ngasi gi asina ahan bu oina akangai sing asina thambiramba wafum sing adu association loksin laga akangai sing na thammi sing adu akoi punna khanna minarakanda madurigi tarakpa machang aduna Menda hena puning loksing oina bagi damakta akoina authority singi bafamda kusina bagi thorum amasu akoina pangthong na ba sem sajari
Mega Manipur School Yaral Patki Kunmathoi Suba Mapok Kumon ngasi school asida pangthokre Thauram aduda Wangkai Kedrogi MLA TH Arun Kumar Mega Manipur Society ki BOZ ki chairperson Takhelambam Sana Jauba Environment and Climate Change ki director Dr. T Braza Kumar Chingba Serugya ki Thauram aduda class 10 exam amadi 12 exam ki Mikok Thonglakraba Mahiroi Singh Best Teacher Award amati Most Punctual Staff ki Mana Singh Yenthoki Thauram aduda TH Arun Kumar na phongdoki bada School da Lairik Khak Tambibagi Mathakta Khunayasi ki Aphaba mi oinaba Tongan ba Thabak Thoram Singh Tambiba Tangai Fade School campus tiki Thorak laga Mapal dasu Phazaba Thaksi Kasi Lehenaba Haurakliba Angang Singh Seminar si haike School education haraga aikoina Africa mai pakwa Africa ma khare amena pangba ajuga demate masida aikoina tamdalo tukemate gyam dai gre koi discipline da kangde ishagi ka thokpa gi khangde kono gi khangde manglang mangba gi khangde kodi mangse ko loilamak sadu sadu sida leiga da bane koi achogo manglan mangga da bane koi achogo manglan manghe wang ka be hendri atu koi sida dije la problem koi gi hai sa ga de koi kono bayam kan batai tambagi loibana ai da bayam amagi du wakal profession du da koi honor ga Kasengla apa video yang bagus. So ini orang ini apa bersih dia nama orang ini apa bersih dia nama orang ini hai tak apa bersih kita lagi. 1976 Model High School Metric Batch Forum Nisindana Model Higher Secondary School की Conference Hall दा Board of Secondary Education Manipur na lauba High School Living Certificate Examination English ni kuntarukta Mai Pakraba Model Higher Secondary School की Mahiroi Singbo okpagi thauram pangthokre thauram asida School asigi Principal G Gita Devi Thambal Mari College की Retired Principal Professor K.H. Mohan amasong Biramangal College की Physics Department के Retired Head of Department Professor Y. Devendrona Maroiba Musing Oina Serugya Ki Thauram aduda Sarachan Thiamna School asidagi English nga machamapan humfutara tarukta Metric Pass taukraba matungda Hauragliba School asigi Mahiroi Singh dasu pukning thaugatuna matik chaba mi amamam oirakpaga loinana Manipur imagi seba torokpa ngamlagani haiki Pau ki marakta natin break amata longmina se Dada! Hindi magkigano. Alam mo, sige yun say, next time tinacheksin na laksilagat hamga ba ni ne? Dada lang si, juhar habaga am takidarbo. Asum na, mayam na machalbog na option lugum. Basigi yung masibog, asuya nga ko kada batagi. Next time tina na option Next time juhar habating nga ko na basim bani. Zaman technology siya na bana, concrete ka to na tinago matamda, kapam ng amok na henggal adli. Next TMT, strength is in the quick. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohali pumna magsibu kudakta phanba ngamlaba Kapidon Cup Syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Kapidon Cup Syrup thakpiu Kapidon Cup Syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sarsilliba singduna adongi liver da kayam sokhali khangbibra Liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghalakti kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break imatung taram nokchere pau makata na pizare Lamlai Block Youth Congress Party के executive के member सिंगना मणिपुर की सेंगलबा लाइफमलेन लाइनिंग थौ सनामही कियों की खुबमदा लमलाई एसिदा कांग्रेस की मिरेप ओइखिबा अचोयबम देबेनबो लाकदौरिबा मिखलदा थागतकनी हाइना पुनवासक लोंमिनखरे लमलाई ब्लॉक यूथ कांग्रेस पार्टी executive member सिंगना सेंगलबा लाइफमलेन लाइनिंग थौ सनामही कियों की खुबमदा वासक लोखिबा अदु चही अहुम हेलबा मणिपुर की इरांग असे बीजेपी अमदे पुन चटमिनरिबा पॉलिटिकल पार्टी के लेंगागना लोइसिनबा ngamdaba बीजेपी ना लेंगाक पाइरकपदगी मणिपुरदा मिसी मिना कया थोगलकबा कया अमना थीबा खंगहंदबा युम मई थादोक पीखिबदगी मिचम मियाम लेफम लेहंदबा रिलीफ कैम्प की मयुम मयुमदा हंजिलहनबा ngamdaba मणिपुरदा तंगदु लेताबा पुरकपा ngamdaba सना लेबाक मणिपुरबु मचेट अहुम थोगना लेहनबगुम तौहनबा चिंगदा लेबा कम्युनिटी ना तमदा लाकपा ngamdaba अमदे तमदा लेबा मीना चिंगदा चटपा यादना लेरिबा असिगुम्बा अवाबसिंग असे सुबनगी कांग्रेस पार्टी खक्तना कोखनबा ngamgani हाइबिगे वाखलोंदा इनार की ओइबा थौरम अमगा लोइनना वासकपगे थौरम अदु पांगथोखिबने लोइनना कांग्रेस पार्टी खक्तना सना लेबाक मणिपुर कनबा ngamgani हाइबिगे अचोबा थाजबा थमलदुना लमलाई केंद्र की ओइनदी इंग्लिशनि कुन तरेता पांगथोकदौरिबा मिखल असिदा अचोइबम देवेंदा बोट पीबा हाइनसु वारेबनखरे कांग्रेस की मिरेप ओइखिबा अचोइबम देवेना लमलाई केंद्र द लेरिबा नहासिंग
sentiment khangna Manipur imaleba kannaba amade miyamgi thogal thawai hakchang yaungna tongnaba honagini loinana Manipur da Congress ki sarkar ama sema ngamnaba amade English ngani kun mapanda Rahul Gandhi na India ki Prime Minister oina honabada achobu thogdang logani haike Leibak Manipur do ngasidi kaidore BJP na laingak paibadagi sana leibak Manipur chi macen ta na khaidoi machil hanjanna honnaba kandadi upai amatang lei karambo upai lakaduriba tarahumdo suba Vidhan Sabha gi election da Congress na karigumba sasan tawba taragadi Manipur da thoriba irang ase machi thoaloi koi sana leibak Manipur oina honnaba kanda MLA jingju mantri jingju puksen sengna miyam gi damakta Manipur pacha gi damakta sentiment khanga tabak tawbiu haibo wafamse miyam gi mafam da thamjare Wakhalon manaba apunba wama kanglei paki hogdokpada ngamthang luching purel oirambada natana hauzi mitai irol yek loina silon apunba lob milalgi luching purel oina thaupuriba Padmasri Dr. Waikom Gozena ngarang masagi anaba amana maram oiraga leikitabada waman awaba fongtoktuna ikai khumnab utpegi thoram ama ngasi pangthokre waheng leikai da leiba pandam pauchi gi office ta pangthoki ba thoram aduda wamagi president Moirang Tem Naukhamba secretary Ningthaujam Deveswar yauna lobasigi sing na serugyaki loinana leikidrabagi photo da leikatuna ikai khumnaki thauramadu wamagi president Moirang Them Naukhambana Waikom Gojen lamdam asiki lol mayek chaukhana bahonabada ngalingai matamdagi serugyaraki ba miyoini mahag masamag kayara khana kaisum sangda fawba leiduna mangjil thana honaramki mahagna leikidaba sida ingna chigna mapugi leikolda leibo oirashinu haiki ya sina ngosina khangkhangda leikidabase ngaisigi oina Nusriba, Pukalu, Patata Sikoina, Suba Mageba Mani, or Minkapanga Moridoba, Mageba Sigamaka, Moisuna, Makaburana, Pukari, Verena, Maki Sigi, or even put a single album of Tamsida, Haka, Apuki, Kotaman, quite in single, even the Monka, Evan Semapuda, Rama, Nipaki Magi, Evan Semapu, Verena, Azaki, Koina, my President, Mapumada, the Durandopa, Yang, Nali, Togumaba, one of them, Koki, Mahagna leikidaba asida milalgi thaupuba amadi thaumi singna lup asigi mayai loisangda leisu katuna awaba phongtokpaga loinana mahagna tauram kiba thaba kaya adubu ikai khumnab utpagi thauram amasu pangthoki thauram aduda milalgi pauktakloi sadokpam tomba mangang ngamthang luchingpurel Nongmai Lembi, Tauburel Paunam Thakabana Chingba Musing Serugyaki, Tauram Aduga Mari Lenana, Milagi Tauburel Paunam Thakabana, Gojena Lekitabasi, Lamtamasiki Oina Choba Mangcha Bauhuragani, Lol Mayek Chokana Badanatana, Kolkata the Ladiba, Manipur Baban Sanaba, Sana Bohonabadasu, Achoba Tokang Loronki Haiki, Amaromda, Ngasi Ayukasi, Masagi Pokna from Oiriba Sektada, Mui Kayana Serugyaduna, Mahaki Hakjang, Lairol Chankre. Yangidam yamna maruiba adugumba thabak tawreiba misam khangni ma ki matanda Kolkata da leiba Manipur babal mafam dubu kanna honabada mana chaw thodang logi Manipuri lon ani pan suba sidul da channa honabada chaw thodang logi amadi huji Manipur lengakna sakhangna chanari ba miteme achisu Manipur lengakta aikon akan ba khongjang sangsang ba matamda ma ki chaw thodang logi mana tawjaram ba thabak toram sing se kene sing thabada loiba naira roi ana oja ko jena legida ba haibachi milang khaki natraga sekta khaki natana koi lamdam sigi yamna mangjaba mana Logjaramba Todang Singadu, Kanagumamatan mentioned Bangamaro, Haibuduma, Aquimilagi, Mikey Tamzage Loshilakpada Marui Mukana Pizari Diman Kudimak politically settled Toba Yafam Toi, Nasigi Mirol Nakara Warabasu, Tungi Mirola, Nungaina Lehunaba, Lembi Semlamba Matautai, Haina, former Chief Minister Nongtumba Birena, High Cray. Amadi Manipur the Nungsi Chanaba Asida Ayet Papiba Aikogi Mina Taba Manipur Machet Tanana Basinba Musing Aikoi Puna Lantheng Minaduna Marufangna Fuktatuna Langtoki Si Haina MLA Dr. Yunam Radeshamna Haikre Hauzik Fabugan Asibina Sandokchaba Manipuri Pagmatang Loizere Viding Tabiri Pumnaku Mokana Kurumjare.